Tungan social media ki maru be I pau khram yam share tawjage KNA-B ga aikhoi gi isininaw singa kamjonglom ki border da leiba Burma ki min thada akan momong da Khut Thoknari hairi hojik phawi oinedi asokapan amata yaudri haina phangdorakle thodok thopam madagi KNA-B ki khulai manga su lakhot pangamle hairi makha tarakpa update ta thoksom Dinesh amadi thoksom Lakshmi Kantabu condition amata yauduna thadopiro haina maira paibi singi makedegi thamlakle Thobal district ki manung sanba Hairoktagi Khungakpa Thoksom Dinesh amasung Thoksom Lakshmi Kanta anibu thaski tangkun ko humdoida Manipur Police Commando singna aina thingkraba larolop KCP PWG ni haiduna phajin khiba adubu akanbu mongda yaning da phangdokpa loinana makhoi anibu condition amata yauduna thadorakadabani haiba dabi tawraduna ngasi Hairok part 2 kaithel maningda maikei adomgi maira paibi ima singna wakat mifam sathakre Hairok apunba maira paibi na sinduna sangsin khiba wakat khongjang aduda Khungakpa myoi anibu lambidagi phakhraga maram sadaba maral kaya sirakpagi thongbu akanbu mongda yaningdaba kaya phangdoknakhi haire wakat khongjang aduda saruk yakhiba Hairok maira paibigi member khondongom sanahal na hai haukiba January 19 da Thoksom Dinesh amadi Thoksom Lakshmi Kanta makhoi ani masagi oiba thabak amagi damakta satpada lambida Manipur Police Commando singna phajin khraga maral kaya sijilagliba asi yaba ngamloi makhoi ani mahiroi ngaktani haina phongdorakhi adum oinamak haukiba sahi 2023 gi May 3 dagi kuki narco terrorist singna satharakliba lan asidagi Hairok khulngaktuna laibani makhoi ani da sirakliba maral asi Hairok miyamna yaningde haina thamlakhi Makha tarakpa update CLP ki leader Okram Ibovini thamlakpa wafum khara miyam da share tawjage ngaihak leiraga ama mungangba sina Republic Day gi nungaiba du prajada pharomgani haiba thajade haina phongdorakle Covid na election tawba yadabani amu hai Covid na maram moidna Bharat ta leiriba state amatta da local body election tawbidabase haidi question oina hangibneba BJP government jang ta khumbira oba adu go state to Covid na maram moidna local body election tawbiden Bengal do iba UP do iba Assam do iba tawdaba amatta su leitiye adu ngahak lerga ngarang na hanjo amu irang sina maram moidna local body election tawdabani na ai khabaram da thengnaiye hujiki sarkar se ki chief minister sina hai khiyeba adu irang sina oita irang sina ngarang na handa parliament ki lok sabha ki election akhoi sidaida tawkhribu du kamai tawba duna sigum bang hak lerga mangang hak lerga mangang tawbasina aikhoida mudra taruk lak suba republic ki nungai bado madugi mahaudo akhoida chap manana phawba aidi khara walam gadra na Manipur leiba praja singse adumaina fil tawje